District Football Association DFA Thobal gi minyang makhada Khetri Laikai Rising Club KRC Thobal Khetri Laikai na sinduna team kuntra manga na group Nepal thokna khaidokthuna Khetri Laikai Hautabi KRC gi playground da zatharakhiba first KRC Trophy 2026 under 17 9 aside state level football tournament gi mapu SIC Singa Ideal Club na oikhre winner oikhraba SIC Singana sale gi mana lupa lisingum fugalwena trophy amade medal aduga runners up takraba AK FCC kokta na sale gi mana lupa lising kuntra galona trophy amade medal sing mana sing phangke ngasi sanakhiba final match ta SIC Singana AK FCC kokta bu goal ani shinoda maithiba pidona first KRC Trophy under 17 gi mapu oiba ngamkhibani tournament adu loisinbagi thoramda Inner Manipur Parliamentary Constituency Lok Sabha gi MP Dr. Angomsa Bimol Akoizam na athoiba mithunglen hanagi sem okram ibobina thoram mapu aduga Khangabok Assembly Constituency gi MLA Okram Suryakumar Sai NERC Tagel Imphal gi thabaktagi potharaba Assistant Director Konsam Michael Yas Thobal gi District Officer Devin Moirangthem Pukai Ekwagi Proprietor Thoksom Ibo Sauba amasong Social Worker Ningthozam Kennedy na akhanaba mithungnen sing oina saruk yakhi makok mathang taraba singda trophy amade sel gi mana sing yanthoke